Surprise! Children housing. What are you here to say? Handak siya ako'y lila sumsano basali. Ako'y kukili niya na leisure ba kukili tali ba jaga din dahil tali. Ad handak ti mo'y kukigi miyam sina. Amda ugi di ba mo onda. Lila aja da kamay tawag yung last hero si ba tali. Last hero si ba lila oy ba. Karam ba hero no ay kaya mo'y kukigi hero de leisure din je nahangay di ako'y kukili nda. Mo'y kukili ni leisure ba din mo'y si dia. Ano handak mo'y na Manipur ako'y kanahura matungda ako'y maitaygi lanmijingna ako'y lila sanabasida saruk yachat kanjida last mo'y hero je last sire ada mo'y prajajing sina matwa yam nuaitana ako'y hero bok sumai sijalagadi makoy na yamna mamalay na haitare mo'y hero jingna hero jingdo khudol tamna ba ako'y yamna ako'y maruoi ba ako'y special occasion jingda makoy na season na ba makoy mapi maron ji bauta makoy se ako'y lauthomaga ako'y batanta ka chingre adubu ako'y gi imalebak Manipur jida masigumba phi je sanabam leitaba haitare adna maram oiraga ako'y na masi mai thadok sarage aduga kuki jingna yamna munna khangadabadi karino haiba matamda noina tawriba pap ki haitare noina tawriba pap tugi noida dum ako'y karma dui matungin na dum nang karma gi fall phangani aduduna kaidong nungda ako'y kaino da hauganu haitare noina ngammoidaba noina ako'y manaba ngammoidaba atau community da noi haunabadudi khangde aduga kaidong nungda Manipur da horkanu maitai community da horkanu ado masigi sidi aina ako'y lila sanaba sapada ako'y moina ikai jadana makoy sigumba asuk mamal leiba hero moigi hero na season nagadaba pisi ako'y moi season na ba atra thoktre makoy ikai jare hai moi thokto sengi bani ado ako'y da mullu banate ko masi ai mai thadok sarage ako'y Manipur di siguma moina mamal lei khajarju masigi ako'y da kai ta chanabam leitam ni na hai ta aduga loina na ako'y Gimma pai ya to duam to poro sitamu somchitna to somchitna si ako'y moigi somchitna toroga mo somchit mo pokto to ongkalo si phaniak ni ko si phaniak ni masijo ako'y moigi kuki gi phaniak haitan ado ako'y maitaygi phanek noina mai thabada ako'y Manipurda maitaygi chatnadi da haida ta to phanek se paina de imagi apoko imagi natraga di ako'y se phanek se paina de haitare adubu noina ako'y Manipuri ako'y ima ichaljingna seliba phanek se noina mai thari madu amarom da haragadi noi laibak yam phabane haitare maramji noigina ako'y ima ibenjingi phanek noina paiba phangjai dudi ako'y haitare puina ne asengba lamchat sajat sengraba ima ibenjingi phanek paiba phangjaba ide noi lila sanabamda noma to oirju nini do oirju noi je ako'y punsi je sangkok kadoine adubu noigi kuki gi phanek sidi haitare ko masidi ako'na sokna samdaru matamda lila songna samdaru matamda ako'y punsi tien ga do maram leibana ako'y phanek se pai dine aduna noi chanabi masak khangna matung manau ko ako'y thabak thom tawpa matamda ha na noi yekna bodu masak khangwai ta noi yekna ba masak khang kan thabak taw natragadi lila sanabamda kuki gi hero do masing thi bangam da tu gani haro apang de tamaga. Thank you.